इम्फाल चुरचानपुर अमदी इम्फाल सेनापति दे चटखिबा पैसेंजर सर्विस lamthungfam youdana hallakkhre Manipur lenga ki transport department na thasigi kunmathoi de thokiba order amagi matung inna ngasidagi Imphal Churachandpur amadi Imphal Mau service ngasidagi amuk haukhrebasu hairiba bus sing adu lamthungfam youdana lamkhangdagi mamai leiraga Imphal da amuk hallakkhre hairi Pause sing phangba paugi matung ina ngasi ayu pung tara tabu matamdagi Imphal Churachandpur gi oina Malongi oil depot mamangdagi ke kabiba IPS na Parishment Commander oina thopuduna bus adu lamthaki Loinena Imphal Maugina awang ewo sidagi STPO M ingo chanangak senduna chatnaba lamthaki Manipur State Transport ki bus amamam chatki baduda security force na gari singadu section ngak selaga chatki hairi adu moinamak Imphal gi Mautam na chatkiba passenger mapan tongkiba bus adu Kangla Tombi mapa yorpu matamda kuki sing lambi da thoktuna athingba pirakpadagi Mau yongna changsin bangamdana lamkhangdagi amuk mamai leiraga Imphal da amuk hallakkhre hairi chap manaba thawang adugumna Imphal dagi Churachandpur tamna चटखिबा बस अदुसु फौगाक्सौ इखाई लमखाइदगी ममाई लेरगा इम्फाल तमना हल्लखरे हाइरी इम्फाल दगी चुरचानपुर तमना चटखिबा बस सर्विस अदुदा ngasiगी ओइना पैसेंजर अमा फाबु तोंखिदे हाइना पाउ असिना मखा तारी बनबा याबदी मणिपुर लेंगाकना लौखिबा इम्फाल चुरचानपुर अमदी इम्फाल सेनापति बस सर्विस की खोंगथांग असि हंदोकदबनी करिगुंबा हंदोक्तबा तारबदी मदुदा थोकलकपा अफपता दायिता मणिपुर लेंगाकना पुगदबनी हाइना ITLF अमदी कोतुनसु सेक्शन वा थमलकपा लैख्रबनी